ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯇꯝꯐꯥ ꯂꯩꯃ 9ꯁꯨꯕ ꯇꯥꯡꯀꯛ꯫ ꯀꯕꯤꯇꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯒꯥꯔꯤ ꯂꯥꯛꯃꯟꯗꯦ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯒ ꯍꯪꯉꯤ꯫ ꯇꯝꯐꯥ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯅ ꯍꯪꯕꯗ ꯇꯝꯐꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯀꯕꯤꯇꯥ ꯑꯩ ꯉꯁꯤ ꯆꯠꯂꯔꯣꯏꯒꯦ꯫ ꯍꯩꯃꯥ ꯀꯩꯗꯧꯔꯕ ꯑꯃꯨꯛ? ꯆꯤꯡꯈꯩꯗ ꯀꯣꯜ ꯇꯧꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯇꯝꯐꯥꯅ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯔꯛꯑꯦ ꯀꯕꯤꯇꯥ꯫ ꯅꯆꯤꯟꯗꯣ ꯄꯥꯟꯗ꯭ꯔꯣ ꯅꯪꯕꯣ? ꯐꯔꯦꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯆꯠꯇꯕ ꯍꯧꯅꯗꯦ꯫ ꯁꯥꯔꯅꯅꯦ ꯅꯪꯅꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ꯫ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯤꯕꯣ? ꯍꯣꯏ ꯂꯥꯛꯇ꯭ꯔꯤꯌꯦ꯫ ꯁꯣꯝꯗꯅ ꯆꯤꯡꯈꯩꯅ ꯇꯝꯐꯥ ꯂꯩꯕ ꯎꯗꯕꯗꯨꯗ ꯍꯣꯔꯟ ꯈꯣꯡꯂꯛꯏ꯫ ꯁꯤꯂꯥ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯒꯥꯔꯤ ꯂꯥꯛꯂꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯕꯤꯇꯥꯁꯨ ꯁꯥꯎꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯂꯒ ꯆꯥꯛꯇꯨ ꯆꯥꯔꯨꯗꯣꯏꯅꯣ? ꯒꯥꯔꯤ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨ ꯅꯪ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯐꯥ ꯃꯥꯒꯤ ꯄꯨꯅꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯇꯝꯐꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯆꯤꯡꯈꯩ ꯃꯤꯍꯨꯜ ꯆꯣꯡꯂꯛꯏ꯫ ꯇꯝꯐꯥ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯅꯣꯟꯈꯠꯂꯛꯄ ꯑꯗꯨꯗ ꯆꯤꯡꯈꯩ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯀꯔꯤꯝꯇ ꯈꯪꯗꯕ ꯎꯗꯕ ꯁꯥꯁꯤꯟꯅꯔꯒ ꯂꯩ꯫ ꯇꯝꯐꯥꯁꯨ ꯋꯥꯈꯜꯗ ꯃꯁꯤꯕꯨ ꯑꯩ ꯂꯥꯛꯏꯕꯒꯁꯦ ꯀꯔꯤꯝꯇ ꯎꯗꯕꯖꯥꯠꯂꯣ? ꯆꯤꯡꯈꯩ ꯍꯥꯏꯒꯤ ꯌꯥꯎꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯗ꯭ꯔꯥꯏꯚꯔꯗ ꯗ꯭ꯔꯥꯏꯚꯔ ꯍꯣꯔꯟꯗꯣ ꯑꯃꯨꯛꯀ ꯈꯣꯡꯉꯨ꯫ ꯉꯁꯥꯏꯗꯒꯤ ꯈꯣꯡꯂꯤꯕ ꯍꯣꯔꯟꯁꯦ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯉꯥꯏꯔꯒ ꯂꯩꯔꯝꯃꯁꯨ ꯈꯔ ꯐꯒꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯇꯝꯐꯥ ꯁꯥꯎꯔꯞꯅ ꯒꯥꯔꯤꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯀꯥꯈꯠꯂꯛꯂꯒ ꯃꯅꯤꯡꯒꯤ ꯑꯔꯣꯏꯕ ꯁꯥꯡꯅ ꯊꯥꯔꯒ ꯂꯩꯕ ꯁꯤꯠꯇꯨꯗ ꯐꯝꯈꯤ꯫ ꯆꯤꯡꯈꯩ ꯇꯝꯐꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯂꯒ ꯅꯣꯛꯂꯤ꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗ ꯁ꯭ꯄꯤꯠ ꯕ꯭ꯔꯦꯀꯔ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯝꯐꯥ ꯃꯅꯤꯡꯗꯒ ꯐꯝꯃꯤ꯫ ꯖꯀꯤꯡꯗ ꯈꯪꯆꯣꯡ ꯆꯣꯡꯂꯛꯄ ꯑꯗꯨꯗ ꯇꯝꯐꯥ ꯅꯣꯔꯃꯦꯜꯗ ꯐꯝꯂꯝꯕ ꯑꯗꯨ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯁꯥ ꯑꯗꯨ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯏ꯫ ꯆꯤꯡꯈꯩ ꯇꯝꯐꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯤꯁ ꯑꯗꯨꯗ ꯐꯝꯃꯗꯤ ꯌꯥꯔꯔꯣꯏ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯝꯐꯥ ꯕꯦꯒꯇꯨ ꯄꯥꯏꯔꯒ ꯏꯀꯥꯏ ꯏꯀꯥꯏꯅ ꯂꯥꯛꯂꯒ ꯆꯤꯡꯈꯩꯅ ꯐꯝꯂꯤꯕ ꯁꯤꯠ ꯑꯗꯨꯒꯤ 3ꯁꯨꯕ ꯁꯤꯠꯇ ꯐꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯇꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯑꯗꯨ ꯃꯣꯏꯅ ꯊꯨꯡꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯦ꯫ ꯃꯈꯣꯏ ꯂꯣꯏꯅ ꯀꯨꯝꯊꯅꯔꯒ ꯅꯨꯄꯤ ꯈꯔ ꯑꯃꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯤ, ꯅꯨꯄꯥ ꯈꯔ ꯑꯃꯅ ꯆꯥꯛ ꯊꯣꯡꯂꯛꯏ꯫ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯂꯣꯏꯔꯒ ꯀꯕꯤꯇꯥꯒ ꯇꯝꯐꯥꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯂꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯝ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯁꯦ ꯍꯥꯏꯗꯨꯅ ꯃꯆꯣꯏ ꯃꯆꯣꯏ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯇꯝꯐꯥꯒ ꯀꯕꯤꯇꯥꯒ ꯃꯈꯣꯏ ꯑꯅꯤ ꯐꯣꯇꯣ ꯅꯝꯃꯤꯟꯅꯔꯒ ꯂꯩꯕꯗꯨ ꯆꯤꯡꯈꯩꯅ ꯎꯔꯝꯃꯤ꯫ ꯀꯕꯤꯇꯥꯅ ꯐꯣꯇꯣ ꯀꯥꯞꯅꯕ ꯆꯤꯡꯈꯩꯗ ꯀꯣꯜ ꯇꯧꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯇꯝꯐꯥꯒ ꯀꯕꯤꯇꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯀꯕꯤꯇꯥ ꯁꯥꯔ ꯁꯤꯒꯤ ꯁꯤꯅꯔꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ, ꯁ꯭ꯋꯥꯏꯁꯤꯗ ꯑꯝꯇ ꯀꯥꯞꯄꯤꯔꯛꯑꯣ, ꯁꯥꯔꯒꯤ ꯐꯣꯟꯗꯨꯗ ꯑꯗꯨꯝ ꯀꯥꯞꯄꯤꯔꯛꯑꯣ, ꯍꯣꯔꯦꯟ ꯀꯣꯟꯅ ꯁꯥꯔꯗꯒꯤ ꯑꯃꯨꯛ ꯀꯥꯞꯅꯕ꯫ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯕꯒ ꯑꯇꯣꯞꯄ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯤ꯫ ꯆꯤꯡꯈꯩꯁꯨ ꯑꯗꯨꯝ ꯏꯟꯅꯩ꯫ ꯀꯕꯤꯇꯥꯅ ꯁꯥꯔꯁꯨ ꯀꯥꯞꯄꯤꯔꯛꯀꯦ? ꯌꯥꯔꯅꯤꯗ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯃꯤꯁ ꯇꯝꯐꯥꯒ ꯂꯦꯞꯃꯤꯟꯅꯔꯣ, ꯀꯥꯞꯄꯤꯔꯛꯀꯦ꯫ ꯆꯤꯡꯈꯩ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯣꯟ ꯅꯣꯛꯂꯒ ꯂꯦꯞꯃꯤꯟꯅꯩ꯫ ꯀꯕꯤꯇꯥ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯕ꯭ꯔꯥꯏꯠꯅꯦꯁ ꯂꯩꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯆꯤꯡꯈꯩ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯕꯤꯗ ꯇꯞꯅ ꯊꯃꯣꯏꯗ ꯃꯤꯍꯨꯜ ꯆꯣꯡꯅ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯏ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯔꯣ ꯁꯥꯔ꯫ ꯆꯤꯡꯈꯩ ꯃꯤꯍꯨꯜ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯆꯤꯝꯕꯥꯜꯗꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯝꯐꯥ ꯆꯤꯡꯈꯩꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯥꯔ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯑꯩ ꯃꯤꯁꯇ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ, ꯑꯗꯨꯗ ꯍꯦꯛꯇ ꯍꯥꯏꯔꯣ ꯁꯥꯔ꯫ ꯆꯤꯡꯈꯩ ꯊꯃꯣꯏꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯇꯞꯅ ꯐꯥꯊꯔꯒ ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯆꯤꯡꯈꯩꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯝꯐꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯛꯏ꯫ ꯃꯁꯥꯗꯨꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯅ ꯆꯤꯡꯈꯩꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤ ꯄꯤꯒꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯕꯤꯇꯥ ꯐꯣꯇꯣ ꯀꯥꯞꯄꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯂꯛꯂꯒ, ꯍꯩꯃꯥ ꯀꯔꯤꯅꯣ, ꯐꯖꯅ ꯂꯦꯞꯄꯨ, ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯃꯨꯛ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯁꯦ ꯆꯨꯝꯅ ꯑꯝꯇ ꯂꯦꯞꯄꯨꯁꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯕꯤꯇꯥꯅ ꯐꯣꯇꯣ ꯀꯥꯞꯄꯤ꯫ ꯀꯕꯤꯇꯥ
ꯁꯦꯁ ꯌꯥꯗꯦꯀꯣ ꯑꯅꯤꯃꯛꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯆꯥꯟꯅꯩꯀꯣ ꯋꯥꯍꯩꯗꯨꯗ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯕꯤꯇꯥꯗꯒꯤ ꯆꯤꯡꯈꯩꯅ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯀꯕꯤꯇꯥ ꯑꯦ ꯁꯥꯔ ꯉꯥꯏꯈꯣꯗꯅ ꯉꯥꯟꯕꯁꯨ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯆꯤꯡꯈꯩ ꯑꯩ ꯑꯁꯤꯗ ꯏꯁꯤꯡ ꯈꯤꯇ ꯊꯛꯎꯈꯤꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩꯁꯨ ꯆꯠꯈ꯭ꯔꯤ ꯉꯥꯟꯕ ꯇꯝꯐꯥꯗ ꯑꯣꯟꯁꯤꯜꯂꯒ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯅꯤ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯔꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯍꯥꯏꯔꯣ ꯁꯥꯔ ꯇꯝꯐꯥ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯉꯥꯟꯕꯁꯨ ꯇꯝꯐꯥꯗ ꯏꯀꯥꯏ ꯏꯀꯥꯏꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯇꯝꯐꯥ ꯑꯗꯨꯁꯨ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯦ ꯉꯥꯟꯕ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯔꯣꯏꯗ꯭ꯔꯣ ꯇꯝꯐꯥ ꯇꯝꯐꯥ ꯋꯥꯈꯜꯗ ꯀꯩꯅꯣ ꯑꯩꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯣꯏꯅꯣ ꯃꯁꯤ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯕꯤꯇꯥꯅ ꯀꯣꯛ ꯌꯥꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯁꯥꯔ ꯉꯥꯟꯕꯒꯤꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯉꯁꯤ ꯅꯉꯣꯟꯗ ꯍꯥꯏꯖꯔꯛꯏꯁꯤꯅꯤ ꯇꯝꯐꯥ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯀꯕꯤꯇꯥꯅꯗꯤ ꯆꯤꯡꯈꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜꯗꯣ ꯈꯪꯗꯕꯅ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ ꯉꯥꯟꯕ ꯐꯔꯦ ꯍꯧꯖꯤꯛ ꯍꯥꯏꯕ ꯏꯀꯥꯏꯔꯁꯨ ꯍꯣꯔꯦꯟ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯗꯨꯗ ꯍꯥꯏꯔꯛꯑꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯀꯕꯤꯇꯥ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯄꯥꯎꯈꯨꯝꯗꯣ ꯁꯠ ꯁꯠ ꯍꯥꯏꯈꯤꯕ ꯌꯥꯗ꯭ꯔꯣ ꯑꯁ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯕ꯭ꯔോ ꯄꯥꯎꯈꯨꯝꯗꯨꯕꯨ ꯁꯠ ꯁꯠ ꯍꯥꯏꯈꯤꯕ ꯌꯥꯗ꯭ꯔꯣ ꯀꯕꯤꯇꯥ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯑꯩꯅ ꯄꯤꯈꯤꯗꯧꯔꯤꯕꯁꯤꯕꯣ ꯃꯤꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯂꯗꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯁ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯦ ꯀꯔꯤꯅꯣ ꯅꯪꯕꯨ ꯑꯩꯒ ꯈꯪꯍꯟꯗꯕꯤꯗ ꯅꯪꯒꯤ ꯈꯪꯅꯖꯕ ꯃꯤꯒ ꯊꯝꯂꯕꯣ ꯍꯣꯔꯦꯟ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ ꯃꯤ ꯂꯣꯏꯅ ꯒꯥꯔꯤꯗ ꯀꯥꯈꯠꯅꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯆꯠꯅꯤ ꯍꯥꯏꯕ ꯃꯥꯜꯂꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝꯅ ꯀꯣꯏꯕ ꯈꯣꯠꯄ ꯂꯣꯏꯅ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯍꯟꯅꯔꯛꯏ ꯇꯝꯐꯥ ꯃꯌꯨꯝ ꯌꯧꯔꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯥꯟꯕꯅ ꯍꯥꯏꯕ ꯋꯥꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯉꯥꯟꯕꯒ ꯆꯤꯡꯈꯩꯒ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯗꯣꯏꯅꯣ ꯈꯟꯕꯗ ꯇꯝꯐꯥ ꯃꯊꯥ ꯁꯥꯔꯤ ꯑꯗꯨꯕꯨ ꯇꯝꯐꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯆꯤꯡꯈꯩꯅꯤ ꯀꯔꯤꯒꯨꯝꯕ ꯆꯤꯡꯈꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯣ ꯉꯥꯟꯕꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯈꯤꯕ ꯉꯥꯟꯕꯒꯤ ꯄ꯭ꯔꯄꯣꯖꯦꯜꯗꯣ ꯌꯥꯔꯦ ꯑꯃꯨꯛ ꯈꯜꯂꯕꯁꯨ ꯆꯤꯡꯈꯩꯅ ꯀꯔꯤ ꯑꯃꯨꯛ ꯈꯟꯈꯤꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯇꯝꯐꯥ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯕꯤꯇꯥꯗ ꯀꯣꯜ ꯇꯧꯔꯒ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨꯒꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯝꯐꯥ ꯑꯁ ꯀꯕꯤꯇꯥ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯤ ꯅꯪ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯄꯣ ꯅꯪꯕꯨ ꯁꯤꯒꯤ ꯋꯥꯁꯦ ꯉꯁꯥꯏ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯁꯥꯔ ꯆꯤꯡꯈꯩꯁꯤꯁꯨꯕ ꯐꯔꯛꯇꯤ ꯊꯤꯅ ꯇꯥꯏꯍꯦ ꯁꯥꯔ ꯆꯤꯡꯈꯩꯒꯤ ꯋꯥꯗꯣ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯁꯥꯔ ꯉꯥꯟꯕꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯈꯤꯗꯣꯏꯕ ꯁꯥꯔ ꯉꯥꯟꯕꯒꯤ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯁꯥꯔ ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯈꯤꯕ ꯑꯁ ꯑꯩ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯩ ꯁ꯭ꯋꯥꯏꯗꯤ ꯅꯠꯇ꯭ꯔꯦꯍꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯣꯛ ꯍꯥꯏꯈ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ ꯑꯅꯤꯃꯛ ꯑꯝꯇ ꯌꯥꯔꯨꯔꯅꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯅꯅꯦ ꯅꯪꯅ ꯑꯃꯗ ꯁꯦꯡꯅ ꯐꯖꯅ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯐꯖꯅ ꯑꯃꯈꯛ ꯈꯪꯅꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯕꯣꯔ ꯆꯣꯏꯁ ꯇꯧꯕꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯍꯣꯏ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯅꯪ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯅꯪꯒꯤ ꯅꯨꯄꯥꯗꯨꯒꯅꯦ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯆꯨꯁ ꯇꯧꯔꯣ ꯉꯁꯥꯏ ꯃꯤ ꯑꯅꯤꯒꯤ ꯀꯣꯏꯁꯟ ꯍꯪꯂꯝꯕꯗꯣ ꯑꯗꯨꯒꯤ ꯑꯟꯁꯔ ꯆꯨꯁ A B ꯑꯅ ꯄꯤꯔꯤꯗꯅ ꯑꯗꯨꯗꯒꯤ ꯑꯄꯥꯝꯕꯗꯣ ꯇꯤꯛ ꯇꯧꯔꯣ ꯑꯩ ꯊꯝꯃꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯊꯝꯈꯤ ꯇꯝꯐꯥꯅ ꯍꯩꯃ ꯉꯥꯏꯈꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯁ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯕꯤꯇꯥꯅ ꯍꯥꯏꯕꯗꯨꯅ ꯐꯔꯗ꯭ꯔꯅꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯆꯨꯁ ꯑꯃꯨꯛ ꯇꯧꯈꯤ ꯇꯥꯔꯤꯕꯣ ꯃꯁꯤ ꯈꯜꯂꯒ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡ ꯆꯤꯡꯈꯩ ꯇꯝꯐꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯆꯥꯛꯀ ꯆꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯇꯝꯐꯥꯒꯤ ꯐꯣꯇꯣ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯍꯦꯔꯤꯁꯟꯅ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯚꯥꯏ ꯄ꯭ꯔꯦꯛꯇꯤꯁꯇꯨꯕꯨ ꯁꯛꯁꯦꯁ ꯑꯣꯏꯔꯕꯣ ꯆꯤꯡꯈꯩꯁꯨ ꯑꯁ ꯚꯥꯏ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯔꯝꯃꯦꯕꯨ ꯑꯗꯨꯗ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯑꯗꯨꯗ ꯄꯥꯎꯈꯨꯝꯗꯣ ꯄꯤꯔꯛꯇ꯭ꯔꯤꯌꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯂꯒ ꯍꯪꯂꯤꯕ ꯀꯣꯏꯁꯟꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯍꯥꯏꯔꯤꯁꯤꯕꯣ ꯁꯣꯏꯔꯔꯣꯏ ꯅꯪ ꯑꯃ ꯑꯦꯛꯖꯥꯝ ꯐꯦꯜ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯚꯥꯏ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯁꯣꯝꯗꯅ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯍꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯩ ꯑꯃ ꯁꯤꯟꯕꯤꯔꯒꯦ ꯑꯩ ꯇꯝꯐꯥꯗꯒꯤ ꯍꯦꯟꯕ ꯑꯝꯇ ꯌꯦꯡꯂꯔꯣꯏ ꯚꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯔꯒ ꯀꯌꯥꯝ ꯌꯥꯝꯅ ꯂꯥꯁꯇꯤꯡ ꯑꯣꯏꯗꯣꯏꯅꯣ ꯍꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯊꯥꯖꯅꯕ ꯂꯩꯔꯕꯗꯤ ꯀꯥꯏꯗꯦ
ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯃꯃꯤꯠ ꯌꯥꯝꯕꯤ ꯑꯣꯏꯔꯝꯂꯗꯤ ꯀꯝꯗꯧꯅꯤ ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯑꯍꯨꯝ ꯃꯔꯤꯗꯤ ꯊꯝꯒꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯃꯒ ꯊꯣꯛꯂꯛꯄꯗ ꯁꯔ ꯉꯥꯟꯕꯅꯁꯨ ꯍꯥꯏꯕ ꯃꯥꯜꯂꯤ ꯇꯣ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯣꯞ ꯇꯥꯔꯛꯂꯅꯤ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯤꯕꯗ ꯑꯋꯥꯕ ꯑꯃꯗꯨꯝ ꯑꯣꯏꯔꯦ ꯑꯗꯣ ꯅꯨꯄꯤꯗꯨꯒꯤ ꯅꯝꯕꯔ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯁꯣꯝꯗꯅ ꯇꯝꯐꯥ ꯆꯤꯡꯈꯩꯗ ꯀꯣꯜ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩ ꯀꯣꯜꯗꯤ ꯇꯧꯅꯤꯡ ꯆꯤꯡꯈꯩꯅ ꯉꯥꯡꯂꯛꯈꯤꯕꯅꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤꯗꯣꯏꯅꯣ ꯈꯟꯕꯗ ꯀꯣꯜ ꯇꯧꯕ ꯉꯝꯗ ꯋꯥꯅ ꯈꯥꯡꯂꯤ ꯑꯗꯨꯕꯨ ꯇꯧꯗꯗꯤ ꯇꯧꯔꯒꯦ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯄꯥꯈꯠꯅ ꯇꯧꯏ ꯔꯤꯡ ꯆꯠꯄ ꯍꯧꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯊꯣꯛꯇ꯭ꯔꯕꯃꯛꯁꯨ ꯃꯁꯥ ꯑꯗꯨ ꯑꯁꯥꯕ ꯕꯪꯕꯪ ꯀꯥꯔꯛꯄ ꯍꯧꯔꯛꯏ ꯆꯤꯡꯈꯩ ꯃꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯑꯦ ꯍꯦꯔꯤꯁꯟꯅ ꯀꯩꯅꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯉꯁꯥꯏꯁꯨ ꯀꯣꯜ 3ꯂꯛ ꯇꯧꯔꯛꯑꯒ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯦ ꯍꯩ ꯄꯥꯏꯈꯠꯂꯣ ꯀꯅꯥꯅ ꯈꯪꯕ ꯅꯪꯅ ꯈꯟꯖꯕ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯂꯗꯤ ꯏꯀꯥꯏꯗꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯆꯤꯡꯈꯩ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯍꯦꯔꯤꯁꯟꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯂꯝꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯇꯝꯐꯥ ꯑꯣꯏꯔꯝꯂꯕꯁꯨ ꯋꯥ ꯈꯤꯇꯪꯇ ꯑꯣꯏꯔꯕꯁꯨ ꯉꯥꯡꯂꯛꯀꯅꯤ ꯑꯣꯏꯔꯝꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯝꯕꯔ ꯁꯦꯞ ꯂꯩꯇꯕꯗ ꯑꯩ ꯃꯇꯝ ꯃꯥꯡꯍꯟꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯏꯀꯥꯏꯗꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦꯅ ꯈꯜꯂꯁꯨ ꯃꯦꯁꯦꯖꯇ ꯑꯩ ꯇꯝꯐꯥꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯏꯗꯅ ꯍꯣ ꯑꯗꯨꯁꯨ ꯏꯀꯥꯏꯗꯅ ꯍꯥꯏꯔꯛꯇꯕ ꯑꯣꯏꯔꯝꯂꯗꯤ ꯋꯥꯒꯁꯤ ꯃꯅꯤꯡ ꯃꯃꯥꯡ ꯊꯠ ꯊꯠꯇꯅ ꯉꯥꯡꯕꯁꯤꯗ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯔꯤꯁꯟꯁꯤ ꯅꯣꯛꯂꯒ ꯂꯩꯔꯣ ꯂꯩꯔꯣ ꯑꯗꯨꯃꯥꯏꯅ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯅꯅꯦ ꯅꯄꯨꯟꯁꯤꯗꯣ ꯂꯦꯜꯂꯣ ꯈꯔ ꯂꯩꯔꯒꯗꯤ ꯅꯁꯛꯀꯗꯣ ꯌꯣꯡꯃꯥꯏ ꯃꯥꯟꯖꯔꯛꯑꯅꯤ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯅꯨꯄꯤ ꯂꯩꯔꯕꯣ ꯍꯣ ꯑꯩꯒꯤꯗꯤ ꯀꯨꯏꯔꯔꯣꯏꯌꯦ ꯉꯁꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗ ꯕꯣꯔ ꯕꯥꯇꯣꯟ ꯁꯣꯏꯗꯅ ꯌꯧꯔꯛꯂꯅꯤ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯡꯈꯩ ꯇꯝꯐꯥꯅ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯁꯤ ꯀꯗꯥꯏ ꯇꯧꯔꯣꯏꯁꯤ ꯀꯗꯥꯏ ꯈꯟꯖꯥꯟꯅꯗꯨꯅ ꯅꯝꯕꯔ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯆꯤꯡꯈꯩ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯔꯤꯡ ꯂꯣꯏꯈꯤꯕꯅ ꯍꯥꯟꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯝꯐꯥ ꯀꯣꯜ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯆꯤꯡꯈꯩ ꯀꯣꯜ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯀꯣꯜ ꯂꯥꯛꯃꯟꯗꯕꯗꯒꯤ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯇꯨꯝꯊꯈꯤ ꯁꯣꯝꯗꯗꯤ ꯉꯥꯟꯕꯅ ꯇꯝꯐꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯉꯥꯟꯕꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨ ꯇꯝꯐꯥꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯁꯥꯔ ꯁ꯭ꯇꯥꯐ ꯃꯁꯦꯟ ꯑꯣꯏꯅ ꯄꯨꯟꯅ ꯑꯗꯨꯝ ꯈꯟꯃꯤꯟꯅꯁꯤ ꯑꯩꯗꯤ ꯅꯪꯕꯨ ꯁ꯭ꯇꯥꯐ ꯃꯁꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯕꯗꯤ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕꯗꯨꯅꯤ ꯑꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜꯗꯨꯒꯤ ꯄꯥꯎꯈꯨꯝ ꯁꯥꯔ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯍꯣꯏ ꯍꯥꯏꯔꯛꯑꯣ ꯑꯩ ꯁ꯭ꯇꯦꯟ ꯕꯥꯏ ꯑꯣꯏꯅ ꯊꯝꯕꯗꯤ ꯄꯥꯝꯗꯤꯌꯦ ꯉꯥꯟꯕꯁꯨ ꯉꯛꯅ ꯍꯥ ꯀꯔꯤꯅꯣ ꯃꯤꯁ ꯀꯕꯤꯇꯥꯅꯗꯤ ꯅꯪꯒꯤ ꯈꯪꯅꯕ ꯑꯝꯇ ꯂꯩꯇꯦꯅ ꯍꯥꯏꯅ ꯍꯟꯗꯛꯇꯤ ꯇꯝꯐꯥꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯝꯅꯕꯗꯤ ꯑꯗꯨꯝ ꯈꯨꯝꯃꯤ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯃꯤꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯪꯅꯧ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜꯗꯨꯁꯨ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯁꯥꯔ ꯍꯥꯏꯔꯣ ꯁꯥꯔ ꯑꯩ ꯄꯣꯊꯥꯔꯒꯦ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯝꯃꯣ ꯑꯗꯨꯒ ꯄꯣꯊꯥꯖꯔꯣ ꯁꯥꯔ ꯑꯩ ꯊꯝꯃꯒꯦ ꯉꯥꯟꯕꯅ ꯇꯝꯐꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯇꯝꯐꯥꯅ ꯆꯠꯄ ꯇꯝꯐꯥꯅ ꯇꯧꯕ ꯊꯕꯛ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯃꯛ ꯉꯥꯟꯕꯅ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯇꯝꯐꯥꯅ ꯆꯤꯡꯈꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯉꯥꯟꯕꯅ ꯍꯥꯏꯕ ꯄ꯭ꯔꯄꯣꯖꯦꯜꯗ ꯌꯥꯔꯛꯇꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯇꯝꯐꯥꯗ ꯍꯥꯏꯕ ꯌꯥꯕ ꯃꯈꯩ ꯍꯥꯏꯖꯈꯤꯅꯤ ꯃꯗꯨ ꯐꯥꯎꯕ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯇꯝꯐꯥꯕꯨ ꯃꯥꯒꯤ ꯃꯈꯨꯠ ꯆꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ ꯃꯗꯨꯗ ꯇꯝꯐꯥꯅ ꯅꯝꯗꯅ ꯉꯝꯈꯤꯕ ꯊꯣꯛꯂꯒꯗꯤ ꯇꯝꯐꯥ ꯍꯤꯡꯗꯨꯅ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯄꯣꯛꯆꯜꯂꯛꯈꯤ ꯉꯥꯟꯕꯅ ꯇꯝꯐꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩ ꯅꯣꯡꯃ ꯀꯕꯤꯇꯥꯒ ꯇꯝꯐꯥꯒ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯔꯤꯉꯩ ꯉꯥꯟꯕꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯏꯕꯨ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯉꯥꯟꯕꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨ ꯀꯕꯤꯇꯥꯅ ꯈꯨꯝꯂꯛꯏ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯏꯇꯥꯁꯦ ꯂꯝ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯄ ꯄꯨꯕꯤꯔꯨꯒꯦꯅ ꯄꯨꯊꯣꯔꯛꯄꯅꯤ ꯑꯗꯨ ꯁꯥꯔꯗꯤ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯑꯩꯁꯨ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯗꯒꯤ ꯑꯝꯇ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯤ ꯉꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯍꯣꯇꯦꯜꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯗꯒꯤ ꯑꯝꯇ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯤ ꯉꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯍꯣꯇꯦꯜꯗꯔ ꯀꯩꯗꯅꯣ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯔꯨꯁꯦ ꯂꯥꯛꯑꯣ ꯍꯣꯏ ꯌꯥꯏꯅꯦ ꯉꯁꯤꯗꯤ ꯁꯥꯔꯒꯤ ꯄꯣꯀꯦꯠꯇꯒꯤ ꯈꯔ ꯆꯥꯊꯣꯛꯍꯧꯔꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯇꯝꯐꯥꯗꯤ ꯋꯥ ꯂꯥꯡ ꯑꯃꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯉꯥꯟꯕ ꯀꯩꯅꯣ
Miss Tampadi wa langam ta ngangdrade. Kaino Miss Tampadi wa langam ta ngangdrade. Kaisi tawdeda. La'o adudi hotel da karino ma chaminarose. Makhoi ahum asumna punna hotel amada changduna cha bora plate ani lauraga wari sana duna chaminai. Kavita bora khara muk lauruki ga haiduna changki. Kavita na changkringai duda ngan bana Tamphada munna yenglaga hairei. Tampha aise nangi wakalda ngawba haibado ori. Ai nangbu thamoi sengna nungsiye Tampha. Sir, ai kari haigadamno khangdre. Ai magidamakta leplage haina khalle. Phare mimangda haiba nungaidrabasu horen ai phone dorke aduda hairo. Ado wakal macha amani khaluko. Kavita bora plate ama puraga thoklei. Se chau se phong saba sabani. Ado sir handak police ki thabak ama try tawninga tawbado kamai tawrage. Khangde laibakta tamnamba amadi soidana leramani. Khale fare khalaktre fare. Thabak tawdrabadi mi sigani chara heni haibadi leiti. Aphang thabak suraga chabaduna hena punsi ase. Marik mahau thokna hingbana phai. Sir se wakhal yamna leiri jani ne. Kavita Tamphada michina haifet yenglaga muk hairei. Sir na lawzarage haibada yadaba midudine pangbadu tuptabagumbani. Sir bu pangjaba haibase sorga khutna lamba pangbagumbani. Ha natrane sir. Nganba nokfet tawraga. Khangdida fare ado nomam punji ai thaba ma chatkadabusle kona muk thengnarsi. Ngan mana hairakliba adu Kavitana. Sir kaino si meyam se kanana chadoino khara cha khodana. Misoy adum chahoro ai thengi. Sir aikhoi si loina chardine chaba tumdana na mu horen chenba soide. Hauji yum jangboda guli lera posilaga chango wari sinu ngari adudi ai mu chalukige. Miss Tampha yam jasinu ko Miss Kavita do khara yamna pijo. Nganba asi hairamlaga paisa piramlaga chatkhri. Kavita ses yadeko cheksinmiga taramiko. Yari nangsu ado ai chalagi asai pagum thilu lao. Nang so mu tawraklaba. Ibima nang wari yamna sanadaba yadre phare lao. Masi haiduna Tampha su gari tongduna chatkri.